ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯁꯤꯇꯜ ꯌꯦꯡꯀꯣꯛꯄꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯈꯥꯡꯂꯤꯕꯤꯅꯤ꯫ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥ ꯑꯅꯤꯒ ꯀ꯭ꯋꯥꯔꯇꯔꯗ ꯂꯩ꯫ ꯅꯣꯡꯃ ꯀꯥꯟꯗꯦ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯃꯌꯥꯝꯅ ꯗꯨꯔꯕꯥꯁꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯗꯨꯔꯕꯥꯁꯥ ꯄꯨꯂꯤꯁ ꯑꯃꯅꯤ, ꯃꯊꯧ ꯃꯁꯛ ꯈꯪꯕ, ꯗ꯭ꯌꯨꯇꯤ ꯐꯖꯅ ꯇꯧꯕ ꯄꯨꯂꯤꯁ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯥꯅ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯈꯛꯇꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯣꯅꯥꯎꯗꯤ ꯗꯨꯔꯕꯥꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤ꯫ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯕꯨ ꯀꯧꯔꯛꯏ꯫ "ꯑꯕꯦꯝ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯥꯏꯗ ꯂꯩꯒꯦ?" ꯑꯕꯦꯝꯅ ꯑꯃꯨꯛ, "ꯃꯃꯥ, ꯑꯩ ꯀꯧꯕ꯭ꯔꯣ? ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯕꯅꯦ." ꯊꯣꯏꯕꯤꯅ, "ꯍꯌꯦꯡꯗꯤ ꯏꯆꯥꯒꯤ ꯕꯥꯔꯗꯦꯅꯤ, ꯄꯣꯠ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ." "ꯃꯃꯥ, ꯑꯩ ꯕꯥꯔꯗꯦꯒꯤ ꯀꯦꯛꯇꯤ ꯂꯩꯔꯕꯣ?" ꯊꯣꯏꯕꯤꯅ, "ꯀꯦꯛꯇꯣ ꯅꯣꯏ ꯆꯦ ꯔꯨꯕꯤꯒ ꯃꯦꯃꯤꯒꯅ ꯂꯩꯔꯛꯑꯅꯤꯌꯦ." ꯑꯕꯦꯝꯅ, "ꯃꯃꯥ, ꯍꯌꯦꯡ ꯕꯥꯔꯗꯦꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁꯇꯤ?" ꯊꯣꯏꯕꯤꯅ, "ꯏꯆꯥ ꯊꯣꯏꯕꯤꯁꯅꯥꯒꯤ ꯍꯌꯦꯡ ꯕꯥꯔꯗꯦꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯂꯩꯔꯦ ꯃꯃꯥꯅ." ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯕꯦꯝ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯥꯟꯅꯕ ꯀ꯭ꯋꯥꯔꯇꯔꯒꯤ ꯂꯝꯄꯥꯛꯇꯨꯗ꯫ ꯗꯨꯔꯕꯥꯁꯥ ꯌꯨ ꯉꯥꯎꯔꯒ ꯏꯁꯧ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯥꯏꯗ ꯆꯠꯂꯨꯏ? ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤꯁꯦ? ꯉꯔꯥꯡ ꯇꯣꯂꯣꯞ ꯐꯪꯕꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ." ꯊꯣꯏꯕꯤꯅ, "ꯃꯣꯏꯕꯥ, ꯍꯌꯦꯡꯁꯦ ꯑꯕꯦꯝꯒꯤ ꯕꯥꯔꯗꯦꯅꯦ, ꯑꯗꯨꯒꯤ ꯄꯣꯠ ꯂꯩꯔꯨꯕꯅꯦ꯫ ꯉꯔꯥꯡꯒꯤ ꯄꯩꯁꯥꯗꯨꯗꯤ ꯑꯕꯦꯝꯒ ꯑꯕꯨꯅꯥꯎꯒꯤ ꯑꯦꯠꯃꯤꯁꯟꯒꯤꯅꯦ." ꯗꯨꯔꯕꯥꯁꯥ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯕꯤ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯥꯏꯔꯟꯒꯤ ꯑꯜꯃꯤꯔꯥꯗꯨꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯑꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯄꯩꯁꯥꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯄꯩꯁꯥ ꯌꯥꯝ ꯄꯤꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯍꯧꯖꯤꯛꯇꯤ ꯁꯤ ꯐꯔꯦ꯫ ꯆꯥꯛ ꯂꯣꯏꯔꯕ? ꯅꯪꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯂꯤꯗꯣ?" ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯦ꯫ ꯃꯄꯤꯅ ꯂꯣꯏꯔꯦ꯫ ꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ꯫ ꯀꯞꯅ ꯀꯞꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯎꯄꯥꯏꯗꯤ ꯂꯩꯖꯗꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯈꯨꯝꯕꯁꯨ ꯉꯝꯖꯗꯦ꯫ ꯃꯤꯠꯀꯤ ꯄꯤꯗꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯗꯨꯔꯕꯥꯁꯥ ꯊꯣꯏꯕꯤꯅ ꯈꯨꯝꯗꯕꯗꯨꯗ ꯁꯥꯎꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ, "ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯅꯔꯣꯜ ꯊꯣꯛꯇ꯭ꯔꯣ ꯍꯥ?" ꯊꯣꯏꯕꯤꯅ, "ꯑꯣꯏꯕꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯌꯨꯗ ꯊꯛꯑꯒ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯅꯤ? ꯄꯩꯁꯥꯗꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯦꯠꯃꯤꯁꯟꯒꯤ ꯊꯝꯕꯅꯦ꯫ ꯃꯣꯏꯕꯥ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯤꯔꯣ ꯀꯩꯗꯧꯕꯒꯦ? ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯗꯨꯁꯨ ꯃꯣꯏꯕꯥꯅ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ꯫ ꯑꯦꯠꯃꯤꯁꯟꯗꯤ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯇꯧꯅꯤ? ꯌꯨꯝꯗꯒꯤ ꯂꯧꯕꯁꯨ ꯏꯀꯥꯏꯔꯦ ꯂꯧꯃꯟꯗꯅ." ꯗꯨꯔꯕꯥꯁꯥ ꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯈꯨꯝꯕꯗꯨꯗ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯩꯁꯥꯗꯣ ꯑꯩꯒꯤ ꯇꯣꯂꯣꯞꯅꯦ, ꯀꯨꯁꯤꯅꯦ꯫ ꯌꯨ ꯊꯛꯅꯤꯡꯉꯦꯅ ꯊꯛꯀꯅꯤ, ꯅꯪꯒꯤ ꯄꯩꯁꯥꯅ ꯊꯛꯄ꯭ꯔꯥ ꯍꯥ? ꯆꯥꯛ ꯂꯣꯏꯔꯕ ꯍꯪꯉꯒ ꯅꯪꯅ ꯈꯨꯝꯃꯤꯗꯣ ꯀꯔꯤꯅꯣ? ꯅꯪ ꯑꯩꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ?" ꯊꯣꯏꯕꯤ ꯀꯤꯅ ꯀꯤꯅ ꯈꯨꯝꯃꯛꯏ, "ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯌꯦ, ꯃꯣꯏꯕꯥ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯕꯒꯤ꯫ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ, ꯀꯨꯏꯔꯣꯏ ꯃꯣꯏꯕꯥ." ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯨꯔꯕꯥꯁꯥꯗꯨ ꯁꯥꯎꯔꯛꯏ꯫ ꯗꯨꯔꯕꯥꯁꯥ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯁꯥꯎꯔꯒ ꯄꯣꯠꯇ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯗꯨꯔꯕꯥꯁꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯀꯝꯄ꯭ꯌꯨꯇꯔꯗꯨꯁꯨ ꯑꯅꯤꯔꯛ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯂꯩꯔꯤꯅꯤ꯫ ꯄꯩꯁా ꯄꯨꯕꯗꯤ ꯊꯣꯏꯕꯤꯅ ꯄꯨꯏ꯫ ꯑꯗꯨꯅ ꯃꯤꯒꯤ ꯃꯃꯤꯠꯇꯗꯤ ꯊꯣꯏꯕꯤꯅ ꯄꯩꯁꯥ ꯂꯣꯏꯁꯟꯕ ꯃꯥꯜꯂꯤ꯫ ꯗꯨꯔꯕꯥꯁꯥꯗꯤ ꯃꯤꯉꯣꯟꯗꯗꯤ ꯌꯥꯝꯅ ꯐꯩ꯫ ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯁꯤꯔꯁꯤꯔꯕꯨ ꯈꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯗꯦ꯫ ꯃꯄꯨꯔꯣꯏꯕꯒ ꯗꯥꯏꯚꯣꯔꯁ ꯇꯧꯒꯦꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯃꯥ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯗꯨꯔꯕꯥꯁꯥ ꯊꯣꯏꯕꯤꯗ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨ."
ꯁꯤ ꯍꯥꯏꯔꯝꯂꯒ ꯚꯦꯟꯗꯔꯗ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯝꯃꯤ꯫ ꯑꯕꯦꯝꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥꯅ ꯀꯞꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯕꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯃꯥ, ꯅꯪ ꯄꯄꯥꯅ ꯐꯨꯕ꯭ꯔꯣ ꯀꯞꯄꯤꯗꯣ?" ꯊꯣꯏꯕꯤꯅ, "ꯐꯨꯗꯤꯌꯦ, ꯂꯥꯛꯑꯣ ꯃꯃꯥꯒ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ." ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯈꯥꯏꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯤ ꯃꯆꯥꯅꯨꯄꯤꯒ꯫ ꯑꯕꯦꯝꯅ, "ꯃꯃꯥ, ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ?" ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥ ꯊꯣꯏꯕꯤꯅ ꯄꯥꯝꯖꯕ ꯌꯦꯔꯨꯝꯗꯣ ꯊꯣꯡꯉꯒꯦ." ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯗꯨꯔꯕꯥꯁꯥ ꯌꯨ ꯉꯥꯎꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ꯫ ꯗꯨꯔꯕꯥꯁꯥ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯕꯨ ꯀꯧꯔꯤ꯫ "ꯑꯕꯦꯝ, ꯑꯕꯦꯝ, ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯦꯁꯦ." ꯑꯕꯦꯝꯅ, "ꯄꯄꯥ, ꯍꯌꯦꯡ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯒꯤꯐ ꯀꯔꯤ ꯄꯤꯗꯣꯏꯅꯣ?" ꯗꯨꯔꯕꯥꯁꯥꯅ, "ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯂꯩꯅꯤ ꯄꯄꯥꯅ, ꯏꯆꯥ ꯀꯩ ꯄꯥꯝꯃꯤ?" ꯑꯕꯦꯝꯅ, "ꯄꯄꯥ, ꯑꯩꯗꯤꯀꯣ ꯁꯤꯟꯗ꯭ꯔꯦꯂꯥ ꯕꯥꯔꯕꯤꯗꯣ ꯄꯥꯝꯃꯦ." ꯗꯨꯔꯕꯥꯁꯥꯅ, "ꯂꯩꯅꯤ ꯏꯆꯥ ꯑꯕꯦꯝꯒꯤ ꯁꯤꯟꯗ꯭ꯔꯦꯂꯥ ꯕꯥꯔꯕꯤ, ꯄꯄꯥꯅ ꯍꯌꯦꯡ." ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯕꯨ ꯀꯧꯔꯛꯏ꯫ "ꯑꯕꯦꯝ, ꯄꯄꯥꯗꯣ ꯆꯥꯛ ꯆꯥꯔꯗꯣꯏꯔꯥ ꯍꯪꯉꯣ." ꯗꯨꯔꯕꯥꯁꯥ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯒꯤ ꯃꯃꯥꯡꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯤꯈꯩ ꯇꯧꯕꯗꯨꯒ ꯃꯥꯅ ꯉꯝꯃꯤꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ, ꯈꯠꯅꯗꯕꯒꯨꯝ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯕꯦꯝ, ꯅꯪ ꯇꯨꯝꯊꯣꯛꯎꯔꯣ, ꯍꯌꯦꯡꯗꯤ ꯕꯥꯔꯗꯦꯅꯦ." "ꯃꯃꯥ, ꯑꯩ ꯇꯨꯝꯃꯨꯔꯒꯦ, ꯍꯌꯦꯡ ꯑꯕꯣꯅꯥꯎ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ?" ꯊꯣꯏꯕꯤꯅ, "ꯑꯕꯣꯅꯥꯎꯁꯨ ꯂꯥꯛꯅꯤ, ꯕꯨꯕꯣꯛꯁꯨ ꯂꯥꯛꯅꯤ, ꯑꯟꯇꯤ ꯍꯣꯏ, ꯅꯦꯁꯤ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯅꯤ, ꯅꯪꯒꯤ ꯕꯥꯔꯗꯦꯅꯤꯅ." ꯑꯕꯦꯝꯅ, "ꯄꯄꯥ, ꯃꯃꯥ, ꯑꯩ ꯇꯨꯝꯃꯨꯔꯒꯦ." ꯗꯨꯔꯕꯥꯁꯥꯅ, "ꯇꯨꯝꯃꯨꯔꯣ ꯇꯨꯝꯃꯨꯔꯣ ꯃꯆꯥ ꯊꯣꯏꯕꯤ." ꯑꯕꯦꯝꯅ, "ꯒꯨꯗ ꯅꯥꯏꯠ ꯄꯄꯥ, ꯃꯃꯥ." ꯃꯆꯥꯅꯨꯄꯤ ꯑꯕꯦꯝ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ, ꯇꯨꯝꯈ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯕ ꯗꯨꯔꯕꯥꯁꯥꯗꯨ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯋꯥꯒ ꯑꯝꯇ ꯍꯥꯏꯗꯕꯤ ꯌꯨꯒꯤ ꯕꯣꯇꯜꯗꯨ ꯂꯪꯈꯥꯏꯔꯛꯏ, ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯇꯥꯕ꯭ꯔꯣ, ꯌꯨ ꯂꯤꯛꯂꯤ ꯑꯀꯥꯏꯕꯁꯦ ꯈꯨꯜꯂꯨ, ꯑꯝꯇ ꯇꯥꯍꯟꯕ ꯌꯥꯔꯣꯏ." ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨ ꯎꯕꯗ ꯗꯨꯔꯕꯥꯁꯥ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯌꯦꯡꯉꯒ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ, ꯈꯨꯟꯗ꯭ꯔꯤꯕꯣ? ꯂꯤꯛꯂꯤ ꯑꯀꯥꯏꯕꯁꯤ ꯈꯨꯜꯂꯨ, ꯑꯝꯇ ꯇꯥꯍꯟꯕ ꯌꯥꯔꯣꯏ, ꯍꯦꯛ ꯇꯥꯍꯜꯂꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ." ꯊꯣꯏꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯁꯤꯟꯊꯕ ꯂꯦꯞꯇꯦ꯫ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯂꯤꯛꯂꯤ ꯑꯀꯥꯏꯕꯗꯨ ꯈꯨꯟꯕ ꯍꯧꯔꯝꯃꯤ꯫ ꯈꯔ ꯈꯨꯟꯕ ꯍꯧꯕꯗ ꯂꯤꯛꯂꯤ ꯑꯀꯥꯏꯕꯗꯨ ꯃꯈꯣꯡꯗ ꯌꯨꯔꯝꯃꯤ꯫ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯃꯈꯣꯡꯗꯨ꯫ ꯗꯨꯔꯕꯥꯁꯥ ꯌꯨ ꯂꯤꯛꯂꯤ ꯑꯃ ꯄꯥꯏꯔꯒ ꯌꯨ ꯊꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯗꯨꯔꯕꯥꯁꯥ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯣꯏꯗꯦ, ꯅꯪꯅ ꯍꯩꯔꯤꯁꯤ ꯆꯥꯕꯒ ꯆꯠꯄꯒꯔꯣ?" ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯚꯦꯟꯗꯔꯗ ꯑꯃꯨꯛ ꯌꯨ ꯊꯛꯄ ꯆꯠꯈ꯭ꯔꯤ꯫ ꯊꯣꯏꯕꯤ ꯃꯈꯣꯡꯗꯨ ꯅꯥꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯍꯨ ꯑꯃ ꯋꯥꯔꯗ꯭ꯔꯣꯞꯇ ꯊꯝꯕꯗꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤ ꯂꯩꯔꯤ ꯍꯥꯏꯕꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨꯅ ꯍꯨꯗꯨ ꯊꯛꯑꯝꯃꯤ꯫ ꯇꯪꯈꯥꯏ ꯊꯛꯄ ꯍꯧꯔꯒ ꯇꯨꯝꯃꯤꯕ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯕꯨ ꯎꯕꯗ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯅ ꯈꯜꯂꯛꯏ, "ꯑꯩ ꯁꯤꯕ ꯌꯥꯗꯦ, ꯏꯆꯥ ꯄꯤꯛꯏ, ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤ." ꯊꯣꯏꯕꯤ ꯃꯣꯏꯒ ꯊꯪꯅꯅ ꯂꯩꯕ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯏꯃꯨꯡ ꯑꯃꯗ ꯆꯦꯜꯂꯝꯃꯤ꯫ ꯆꯥꯎꯕꯤ, ꯔꯕꯤꯅꯥ, ꯇꯣꯝꯕꯅ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯉꯛꯑꯝꯃꯤ꯫ ꯊꯣꯏꯕꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯒ ꯇꯣꯝꯕꯒꯅ ꯊꯣꯏꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯌꯦꯡꯉꯝꯃꯤ, ꯋꯥꯔꯗꯇ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯕꯨ ꯍꯪꯉꯝꯃꯤ ꯆꯥꯎꯕꯤꯅ, "ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯉꯥꯡꯈꯩꯒ." ꯊꯣꯏꯕꯤꯅ, "ꯏꯆꯦ ꯆꯥꯎꯕꯤ, ꯅꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯏꯆꯥꯁꯤꯡꯒ ꯀꯥꯏꯅꯔꯝꯅꯤꯀꯣ꯫ ꯅꯣꯏꯒꯤ ꯇꯧꯕꯤꯃꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯅꯤ ꯑꯩꯅ?" ꯆꯥꯎꯕꯤꯅ, "ꯊꯣꯏꯕꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ, ꯂꯩꯃꯤꯟꯅꯔꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯅꯤ ꯈꯜꯂꯤꯅꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯕꯦꯝꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯈꯜꯂꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯅꯦ ꯑꯩꯗꯤ." ꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯣꯏꯕꯤ, ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯅꯤ, ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯦ, ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦ, ꯏꯃꯥꯒ ꯅꯦꯅꯥꯒꯗꯣ." ꯗꯨꯔꯕꯥꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯗ ꯃꯥꯁꯨ, ꯂꯥꯛꯑꯅꯤꯗ꯫
ꯊꯣꯏꯕꯤ ꯗꯨꯔꯕꯥꯁꯥ ꯄꯜꯂꯛꯄꯗꯨꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯣꯏꯕꯤ ꯌꯥꯝ ꯈꯟꯖꯜꯂꯅꯨꯁꯦ, ꯅꯆꯥ ꯑꯅꯤꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯦ꯫ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯅꯆꯥ ꯑꯕꯦꯝꯒ ꯑꯕꯣꯅꯥꯎꯒꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯅꯤ, ꯃꯄꯥ ꯑꯉꯥꯎꯕꯗꯨꯒ꯫ ꯊꯣꯏꯕꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ, ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯏꯆꯦ ꯆꯥꯎꯕꯤ, ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤꯌꯦ꯫ ꯆꯥꯎꯕꯤꯅ, ꯑꯗꯨꯅꯦ, ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯅꯤꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯗꯨꯔꯕꯥꯁꯥꯗꯨ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯕꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯃꯥ, ꯅꯪ ꯅꯥꯕ ꯐꯔꯕꯣ? ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯧꯕ ꯌꯥꯔꯅꯤꯀꯣ ꯅꯪ ꯅꯥꯕ ꯐꯔꯗꯤꯀꯣ? ꯊꯣꯏꯕꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯃꯃꯥ ꯅꯥꯕ ꯐꯔꯦ, ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯇꯧꯗꯣꯏꯅꯦ꯫ ꯗꯨꯔꯕꯥꯁꯥꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯗꯣꯛꯇꯔꯅ ꯊꯣꯏꯕꯤꯕꯨ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯄꯨꯊꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯃꯆꯟꯅꯨꯄꯤ ꯏꯕꯦꯌꯥꯏꯃꯅ ꯑꯕꯣꯅꯥꯎ ꯄꯨꯔꯒ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯌꯥꯎꯕ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯋꯥꯕ, ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤ, ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯑꯁꯥꯗꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯗꯨꯔꯕꯥꯁꯥ ꯌꯨ ꯊꯛꯑꯕꯁꯨ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯒꯤ ꯁꯤꯟꯗ꯭ꯔꯦꯂꯥ ꯕꯥꯔꯕꯤ ꯂꯩꯔꯒ ꯕꯥꯔꯗꯦꯒꯤ ꯒꯤꯐ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯃꯤ꯫ ꯕꯥꯔꯗꯦꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯗꯨꯔꯕꯥꯁꯥꯗꯨ ꯒ꯭ꯌꯥꯟꯒ ꯈꯔ ꯇꯥꯔꯛꯏ꯫ ꯗꯨꯔꯕꯥꯁꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯍꯧꯔꯦ꯫ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯂꯣꯏꯔꯒ ꯑꯣꯐꯤꯁꯇ ꯆꯪꯕꯗ ꯃꯌꯥꯝꯗꯨ ꯌꯨ ꯊꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯅ ꯗꯨꯔꯕꯥꯁꯥꯗꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯛꯑꯣ, ꯅꯨꯄꯥꯅꯕꯨ ꯌꯨ ꯊꯛꯇꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯄꯤꯊꯛꯑꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯗꯨ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯒꯦꯠꯇ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯗꯨꯔꯕꯥꯁꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥ ꯗꯨꯔꯕꯥꯁꯥ, ꯏꯇꯩꯃ ꯊꯣꯏꯕꯤꯗꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯆꯪꯈꯤꯕꯅꯤ, ꯑꯩꯅ ꯒꯦꯠꯇ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯉꯩꯗ꯫ ꯗꯨꯔꯕꯥꯁꯥꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯤ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯄ ꯌꯥꯗꯦ ꯅꯨꯡꯊꯤꯜꯗ ꯐꯥꯎ, ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯇꯥꯔꯕꯁꯤꯗ ꯍꯧꯖꯤꯛꯇ ꯆꯪꯈꯤ ꯍꯥꯏꯕꯗꯨꯗ ꯗꯨꯔꯕꯥꯁꯥꯗꯨ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯗꯨꯔꯕꯥꯁꯥ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ, ꯊꯣꯏꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ, ꯅꯪ ꯄꯨꯡ 10 ꯇꯥꯔꯕꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯁꯦ ꯀꯥꯏꯗ ꯆꯠꯂꯣꯏ? ꯀꯔꯝꯕꯅ ꯄꯥꯎꯅꯕ ꯆꯠꯂꯣꯏ? ꯊꯣꯏꯕꯤꯗꯤ ꯗꯨꯔꯕꯥꯁꯥꯒꯤ ꯋꯥꯗꯨꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯗꯤ ꯉꯁꯤꯒꯤ ꯀꯔꯤꯝꯇꯁꯨ ꯆꯠꯇ꯭ꯔꯤ꯫ ꯊꯣꯏꯕꯤꯅ, ꯃꯣꯏ ꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯉꯁꯤꯒꯤ ꯀꯔꯤꯝꯇꯁꯨ ꯆꯠꯇ꯭ꯔꯤꯌꯦ, ꯍꯌꯦꯡ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝꯅꯦꯅ꯫ ꯗꯨꯔꯕꯥꯁꯥꯅ, ꯅꯪꯅ ꯒꯦꯠꯇ ꯆꯠꯄꯗꯨ ꯎꯍꯧꯔꯦ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ, ꯅꯪꯅ ꯆꯠꯇ꯭ꯔꯗꯤ ꯃꯤꯅ ꯎꯒꯗ꯭ꯔꯣ? ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯠꯅꯕꯅ ꯂꯣꯏꯔꯦ꯫ ꯗꯨꯔꯕꯥꯁꯥꯗꯤ ꯌꯨ ꯉꯥꯎꯔꯒ ꯄꯣꯠ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯆꯥꯎꯕꯤꯒ ꯇꯣꯝꯕꯒ ꯆꯪꯉꯛꯏ꯫ ꯇꯣꯝꯕꯅ ꯗꯨꯔꯕꯥꯁꯥꯗ ꯍꯥꯏꯔꯛꯏ, ꯗꯨꯔꯕꯥꯁꯥ, ꯀꯩꯗꯧꯔꯦ ꯅꯪꯅ ꯄꯣꯠꯀ ꯊꯨꯒꯥꯏꯔꯤꯁꯦ? ꯗꯨꯔꯕꯥꯁꯥꯅ, ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯇꯥꯔꯀꯥꯟꯗ ꯊꯣꯏꯕꯤꯁꯦ ꯒꯦꯠꯇꯒꯤ ꯆꯪꯈꯤꯅ ꯒꯦꯠꯇ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯃꯥ ꯀꯅꯥ ꯎꯅꯕ ꯆꯠꯂꯤꯅꯣ? ꯆꯥꯎꯕꯤꯅ, ꯗꯨꯔꯕꯥꯁꯥ, ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯔꯤ ꯀꯩꯒꯤꯅꯣ? ꯄꯨꯡ 10ꯗꯗꯤ ꯔꯕꯤꯅꯥꯒ ꯊꯣꯏꯕꯤꯒ ꯂꯩꯃꯤꯟꯅꯔꯤꯅꯦ, ꯅꯪ ꯍꯟꯖꯤꯜꯂꯛꯇꯦꯅ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯒꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯊꯣꯏꯕꯤꯗꯤ ꯀꯞꯄꯅ ꯂꯣꯏꯔꯦ꯫ ꯒꯦꯠꯇ ꯆꯪꯉꯛꯂꯤꯕꯗꯨ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ? ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫